Mathong khangdabasingna Saiton nganu kongi yum ama bom pokhai handuna kaya toi thokalamle bom pokhai famda changsinnarakhiba miyamdasu amu hanna bom pokhai halakpada micham mani sokle thogdo sigi case NIA da khusinnakre police miyam amasung ko communal relief camp ta lehelakliba IDP singbu masagi mayumda hanjil hangadabani haibigi akanba demand tawrakpada natona IDP singna sumangjil thana chongthoraktuna demand asi takselakpadagi leingakna Bisnupur district ki waroi ching laimramda imung humfuga marigi IDP Chani ke yang kaya tarik hanjil han kibagal loinya na makata na torbung amasung phagok chau ikai da su Bisnupur district administration na IDP khara hongjil han ba horak pada mamang thagi tara ga taru ki numidang da Churachandpur PS ki manung chanba kangbai gi jalen fai amasung mathingjang khulom dagi bom taret amasung nongmai maru chani rom kapsil laktuna akan ba attack chatharakhiba ngasi numit kunni surak pada su Saiton nganu kon ward number 7 8 laiba lanjinariba salam mani humpudara gi yum bom pokhai handuna ma ta thoalam badana tana thogdo asi tabadagi changsinarikiba nganukon amasung hayai kongi khunjasing tamna amuka subom ani khamrangna na pokai halakpadagi Saiton makha laikai soibam sana tomba yangkhai gani thoi apokpa laikhidraba s angobi amasung Saiton hayai kon maning laikai dagi nongthombam indu bala kunthraga taret mapuroiba laikhidraba n bisorjit bom machen apanduna laikan na kre thodok thokpham dagi fanglakpa pauna haibada ngasi ayu anganbada pung 5:45 rom tarakpada lan haurakhiba May 3 2023 dagi lanjin na khiduna Kebulam jaugi relief camp ta hojik fauba changjafam darakliba s manigi yumgi manungda mapangan kalaba IED ama pokai handuna mahaki yum asibu amanga ta thoan khibani hairi bom pokai bagi makhol tabada thangnana leiriba Saiton gi laikai sing amasung hayai kon gi laikai sing nupi nupa yauna miyoi kayana humpudaraga mathoi CRPF ki B company gi Personal sing deploy tawduna yamna cheksina ngak selakliba mafamda bom pokhai riba karigino haiduna changsinarkhibani yamlaba miyamna s manigi yumda changselakuna thogdo asigi phibam yengsilaba matungda bom pokhai halim liba yum asiga supnatagi mita chani rom tamaklamna leiba Saiton GP gi lambi gi mafam amadagi amuka so ayuk pung 9:46 rom tarakpada bom ani khamrangna pokhai halakhibani masida miyam marakta yawrakhiba e sanatom amasung n indubala makhongna bom machena panuna sokhibani soklaba miyoi animak ahanbada kwaktagi PHC da pukatuna laikan naraba matung Bisnupur district hospital da makhatana layengkhi adubu sanatom bagi khong manungda bom machet yotek changduna laikhibadagi Jennimsta pukhalakuna operation tawraga lauthoki hojik makhoi anigi phibam mipainingai oidre hairi thogdo asi thorakpadagi khoisaunaraba Saiton nganukon amasung hayai kona chingbagi tongan malaikai singi khunja singna CRPF na thodang lauduna cheksina ngak selakliba mafam asida matau karamna mathong khangdaba lamhen thuhenba kuki jo terrorist singa changsilaktuna bom ahum thangna pokai halibano haidraduna akan mamong yaningdaba phongdokhi khoisaunaraba miyam maraktagi kharana CRPF ki bunker ani thugaiduna sidoki Central Force na ngak senduna lerkliba mafam asida siguma thogdok thoalakliba si terrorist singa makhoiga mana badagini hairaduna makhoi bungak senbina ba state force matik chana thambiu amasung IRB gi battalion ama deploy tawbiu haiba wafam sing phongdoki khoisaunaraba miyam adu laksinaba honabada RAF personal sing yauna state amasung Central Force ki ahenba personal sing thomjilaki nakala maramda ngasi numidang police control room dagi thorakpa cherol amana haibada phogokto ikai PS ki manung chaliba nganu kon ward number 7 8 ngasi ayu IED ama May 3 2023 dagi mi lainaraktraba yum amagi manungda pokai ki haina phongdoragli atopa IED amasu Saiton nganu kon ward number 8 ki manak nakpa mafam amada pokai ki masida micham ani soki haibaga loinana thogdo asigi case asi makhatana investigation chathana bagi damak National Investigation Agency NIA da khusinnakre haina su phongdoragli loinana police ki IGP ki rank to laiba senior police officer singna Bisnupur district police ki SP ga loinana bom pokai famna chatuna thogdo asigi phibam yengsinkre thogdok thokliba mafam asigi akoibada laiba area singda combing amasung search operation sing chatharagani haibaga loinana makhatana siguma thogdo asi thohandanaba security gi mapanga khat hale amasung thogdo asi da chenaba sing masak khangdoktuna phanabagi thabak chathaba hore hai tawbagi misi mapuroiba amadi manembok jail da thajinkrei wangoi police station a konba wangoi khaidem dagi kaidem chawbagi misi ga mari lainina police na lokhatkhiba case ki manung chana mapuroiba yauna miyoi mari fagatuna police custody da remand lauthaduna lakraba matung ngasi laikhidrabi chawbagi mapuroiba khaidem na resort 18 amadi manembo khaidem Indira Nifuga taret lamfel court puthokdaba matung judicial custody da thajinkrei pausina makha tarduna hai chawbagi mihat ka mari lainina police na fagatkraba miyoi mari gi manungda langathel laikhom kaithel dagi hojikna nongpo kaithel manbi awang lekai da leiba moirangthem danajit kunganipan amadi yaripok wangkhem dagi KS kanan balani fugamathoi hojik police custody da leiri tha asigi nipan da lamphel court puthokduna trial chatharagani ningsingba yabadi khaidem chawba hokhiba December 18 ta wangoi police na konba thiam leisangkhong ibudo pakhang malaisangi manakta
hauba haibong makhongda chingnaningai oiba mawngna asiba hakchang oina phangkhibani. Nupa macha ahum kidnap tawkre haiduna wakalakpadagi pulisna case lawkhatlei. Ngarang nungthil pung 2:30 tarakpada Kukching Khunau Waikhong Leikaidagi nupa macha ahum miyoi amana kidnap tawkre haibagi complaint report ama file tawrakpadagi Waikhong PS na case FIR number 11/2026 under section 173(2)B NS register tawduna lawkhatle hairi. Report asi Kukching Khunau Waikhong Leikaidagi Khaidem Nungsirai Nifugam Mapuroiba KH Gaurasyamna applicant oiduna file tawrakhibani mahaki report asigi matung inna kidnap tawkhraba nupa macha ahum asigi manungda mahaki macha nupa Afahen Taragahumdoi Mayanglambam Tonjau Taraganithoi apokpa M Ranjit amasung Kumukjam Roshan Taraga-taruk apokpa KH Tomba yauri makhoi ahuma Kukching Khunau Waikhong Leikaidagi ni hairi. Mahaki wakad asida kidnap tawkhriba miyoi adugi mamingsu matha palakkhibadasu pulisna case asi lawkhatlaga investigation chathaba haukhre hairi. Popular government ama semdaba haibasi center na lepkadabani miyamgi apamba matungina center da sinakrabani na makhoigi warefta yaba tabani susindro. State asida hojik leiriba PR lenga asi makha sangthaba natraga sangthadaba haibasi central government na lepkadabani PR lenga makha tana sangthabagi phibamda leiri haina media da phongnaragli basing asi kadaidagi source no haiba maha khangde haina Khurai Kendragi MLA L Susindro dangasi Patriotic Rights Forum Manipuri Secretary Rakesh Nauremna Luchingba miyoi kungani thoina sabati mama Andaman and Nicobar da athauba singi khongul liba khongchat ama Kangladagi lamthabagi thoramga mari leinana phongdokre. MLA na makha tana haikibada mamangi matamda miyamna TV discussion amasung lambi sorokta PR thama pami hana laukhiba kholau kaya sing adugidi hojik ningba thungle state asida PR leire. Hojikna amu Congress na Assembly suspended animation leiribasi dissolve tawgadabani haina kanna lauri. Asiguma center na Assembly dissolve tawraga na Congress kining bathungle hojikna praja kangbu amana PR lengak pamde haina amuk lauri. Biyamna laukibasing adugi matungina center na thabak tawba tabani. Sarkar pairibasing su miyamgi kholaugi mayokta leiba yadabana center na loina sinathokre. Hojik central government ki maikaidagi makha tana PR sangdokpa natraga Assembly dissolve tawrakpa Tarabasu aikoigi daita pumba makhoina sinathokrabanina makhoina haibada aikoina yaba tabani sarkar semnaba amuk pressure tawrabasu mafam kharada hekta nomai kafalakani masi aikoi swaigi miyoi kharagi influence yawa mali haiki amaromda Andaman and Nicobar khongchat aduga mari leinana MLA na haikibada aikoina aikoigi ireibaki damak thongna fana thawai thadokraba ipaipu singi khongul liba amasung ikai khumnaba utpa haibasing asigi amasung tungi mirolgi tawfadraba thodangni. Patriotic Rights Forum Manipurna Andaman amasung Nicobar da 1891 gi matamdugi British lengakna loi thakiba thaubasingi khongul libagi khongchat ama chalibasi afaba khongthang khongchat asigidamak mahangna chauthokjaba fawi aikoina sumna khongul liriba sina topa jati gi miyoi singnasu aikoigi thongna faraba ipaipu sing adugi maramda khangbagi chang hengalakadawribani hojikki birol asina haukiba ipaipu sing khak kaukthokloidabani hairi. Khongchat aduga mari leinana Rakesh Nauremna haikibada Patriotic Rights Forum Manipur asi leibak ningba ahibasing ilufa manilup asina Assam, Tripura, Meghaloi, Myanmar amasung Bangladesh na chingba leibak singda choijaina na khundariba Manipuri sing maruoina maitai singi khongul liba khongchat sing kaya chatkraba tungda ngasidagi numit 4 ningi oiba Andaman and Nicobar gi khongchat asi pangthokpani. Khongchat asi chatpagi maruoiba pandamdi ing 1891 gi Anglo Manipur War da thongna fana Manipur gi damak thawaina pontha pikraba Andaman and Nicobar gi kalapani da loi thakraba ningthau Kulachandra yauna thauba kungahumdoi amadi aikhoina masak maming khanghaudaba thaubasing adugi khongul libagi wakhalon da chatpani. Khongchat adugi manung chana thaubasing gi manungda haikal leikat tammaga loina na mafam adudagi sai laisasu purakani. Kanagumba sagai chasing amasung miyamna athobasing adugi mitam sarakpa matamda aikhoina purakadawriba laisasing asi khudol tamduna mitam saba matamda havan gani haiki. Ke kuki narco terrorism ilan laibak thugai gi haibani fammi hobagi nate chahi ani thama pal helaklaba kuki narco terrorism gi miyoi bagi khongau na ba hingsa ta namang tharaga maitek sing na leptana chathariba asi laibak thugai na balandani fammi hobagi lan nate haibasi aikhoi khuding mang na wakhal taminaba matam oire. Chahi lising ani henbagi puwari leijariba Manipuri sing na ngasi dimi kap thoklasi aikhoigi laioi khrabai paipu sing na ireibak iramdam karamna kanduna ngaktuna lakhi haibadu ngasigi mirol asina hangana ningsing minaba yengsinba yamnamak maru oirakli. Ipaipu singna ireibak iramdam ngakpa kanbana thawaidagi hena lumna lawduna yeknaba singna chatharakhiba lantheng kayada nokna thawai kathoklamkhibani haibasi ngasigi mirol sina kawba yaroi. 1819 dagi
1926 फाउबा चाही तरेट खुंदाखिबा मणिपुरगी निंगथौसिंगी मथक्ता चथरखिबा लान अदुदा मिसी मिना अवा अना कया नंख्रबसु थौना फरबा मतमदुगी इपा इपुसिंगना अवासिंगबु माइथिबा पीदुना अखोइगी ngasiगी इरमदम असि कन्दुना लाखिबनी ing 1891 दा थोकिबा एंग्लो मणिपुर वार ब्रिटिश सिंगी लेंगाक शासन अदुगी मायोक्ता अखोइगी थौना फरबा इपा इपुसिंगना थेंगनादुना लाखी लोइना लोइना ing कुमजा 1904 दा ब्रिटिश कॉलोनियल रूल गी मायोक्ता हौकिबा अहान मनुपी लान अदु मतम अदुगी थौना फरबा अखोइगी इमा सिंग अमदी ing कुमजा 1939 दा थोकिबा निसुबा नुपी लान अदुसु थौना फरबी इमा सिंगना मतमदुदा थोकिबा खुसेमगी चाक तांगबगी थौदो अदुगी मायोक्ता अकन मलान थेंग चथदुना थवाई फाववा थादोक्तुना माइथिबा पीखिबनी लोइना ngasi फाववा मणिपुरी सिंगना स्टेट की थाकता निंगसिंग थौरम पांगथोक्तुना निंगसिंग बगा लोइना थौना फरबी इमा सिंगी मफमदा इकाई खुमनबा उल्ली इकुई कुइदना थोकिबा कुमजा 2001 गी जून तरागा मरी देगी तरागा निपान फाववा लमदम सिगी मियामना बारा लेंगाक अमसुंग एनेशियन आईएम अनिगी मरक्ता चथखिबा पीस टोकी मरुमदा विदाउट टेरिटोरियल लिमिट हाइबो वाफम याउसिलकपदगी यानिंगदबा फोंगदोक्तुना थौना फरबा लमदम सिगी मपारी तरागा निपान थवाई कत्तुना माइथिबा पीखी नुमित असिबु ngasi फावबदी ग्रेट जून अपराइजिंग यूनिटी डे हादुना निंगसिंग थौरम पांगथोक्तुना इकाई खुमनरी मणिपुर की हौकिबा थेंखांग कयादा इरमदम असिबु थुगाइनबा चथरखिबा तोंगान तोंगानबा लालोंग कयादा थौना फरबा लाइविख्रबा इपा इपु सिंग अदुगी चादा नौदा ओइरिबा इखोइना थवाइना पोंथा पीदुना लाखिबा ngakchani हौकिबा ing 2023 गी मे दगी कुकी नार्को टायरसिंगना चथरलिबा हिंसा यावबा लंदा असिदा मियोय चनिगे यांखैरोंगी पुंसी मांगख्रे मियोय लिसिंग हुंफु हेनबगी मयुम मकै अमांगता थोहनख्रे तोगान तोगान बा रिलीफ कैंप सिंगना मियोय लिसिंग हुंफु हेना चंगजफम लौबदा नतना मियोय कया अमसु सोइनाइदुना लैरी अमदी मियोय कया अमना ngasi फावबा तोगान तोगान बा हॉस्पिटल सिंगदा अना लाइंग चथरी ख्वाइदगी थमोय सोकपा ओइना जिरिबाम डिस्ट्रिक्ट की बोरोबेक्रा सब डिवीजन की मनुंग चन्ना लैबा जकुरादोर द पिकली बांगांग हुम यावना नुपी तरुक यावना मियोय तरुक तमथिना हाटखिबगी थौदोक लैमा खोगदा लैबा 57 माउंटेन डिवीजन द थबक सुबा चटखिबा लाइसरम कमल बाबू थीबा खंगदना लैरिबा सिगी वाथोकसिंग असिसु कावबा यारोय मरम अदुना हौजिक कुकी नार्को टायरसिंगना चथरकलिबा लंदा असि लमदम असिदा लैरिबा तोगान तोगानबा सिविल सोसाइटी ऑर्गेनाइजेशन सिंग मेहरोय लुप सिंग मैरा पाइबी लुप सिंग अमदी ख्वैरामन कैथेल फमी इमा सिंगना लंदा असि थेंगनाबदा अमदी माइथिबा पीनबा होनबदा पुन्ना मायोन अमदा चंगसिनमिनबगी मतम अदु यौरबनी चथरिबा लानसि इरमदा मणिपुर असि थुगाई हाइबा लानी लेबाकी फमी होबगी लानते हाइबसे अखोय पुमनम खंगमिनबा मतम ओइरे अदुगा चही अनि था मापन हेंजिलकलबा लानसि लोइसिनबा होनबगी महुता लेंगाक पाइरिबा बीजेपी की एमएलए सिंगी मरक्ता फममुनबगी इहौदा तुख्रे अदुगा स्टेट असिदा प्रेसिडेंट रूल लेंगाक चथरी कुकी नार्को टायरसिंगी लानसिगी मरुइबा हौरकफम मुन्ना थिरुबा मतमदा इंडिया लेंगा की खुद चावना यावी हाइबसी खंगफम थोई कुकी सिंगना चथरिबा लानसिगी मरुमदा अवांग नोंपोक लमदमदा मनिंग मखा तंबगी लालहौ चंगसिलेबा लालहौ लुप सिंग नमथनबा अरोन मथौरांग अमा इंडिया लेंगाना चथरी हाइबसिसु चेनबा यारोइदबा वाफमनी हौजी अवांग नोंपोक लमदमदा लैरिबा तोंगान तोंगानबा स्टेट सिंगी सरुक सिंगदगी मचेत मचेत फक्तोकलगा कुकी जो सिंगी ओइबा जालेंगम हाइबा लैबा अमा सेमनबगी ओइथोकलरोइदबा मंगलान अमगी मरुमदा तोंगान तोंगानबा मपा लैबाक सिंगी खुद यावना लंदा असि चंगसिलकपनि हाइबसिंग असिदि इफोंग फोंगना खंगनरे मरम अदुना हौजिक लमदम असिदा लैरिबा सीएसओ सिंग मेहरोय लुप सिंग मैरा पाइबी लुप सिंग कैथेल फंबी इमा सिंग यावना मरैबाक मरमदम नुंसीजबा पुमनमकना कुकी नार्को टायरसिंगना चथरकलिबा लानसि माइथिबा पीनबा चेपा फिरेबा मा लौमिनबा हाइबसि ngasi मकमांगदा तारिबा वाफमनी लेबा किलु चिंगबा सिंगनासु लंदा असि थेंगनाना बहोनबदा ngayaki ओइबा चनबा यारोइदबा तोंगान तोंगानबा वाफम सिंग फोंगदोकपगी महुता फमदगी इरैबाक इरमदम कनमना सरुक चाम हेना फै हाइबसि मतम पुमनमकता निंगसिंगबा चुंगनी अदुगा मथंग अपडेट असना ngasi रो रिसर्च एंड एनालिसिस विंग की एडिशनल सेक्रेटरी गवर्नर को उनगदौरी ngasi एप की टोंगान टोंगान पुंगफम द फगाक्सो इखाई पीएस ना कोलिबा साइटोन nganu kon की वार्ड नंबर 78 त लैबा लंजेना क्रबा सलाम मनी सही हुमद्रागी युमबु बोम पोखाई हंदुन अकाई अतोय थोखलंबा अमसुंग अतोपा बोम अनि अमसु पुलप पोखाई हलक्तुना मिसम अनि सोखन की थौदोक थोखरबा मतुंगदा हयंग लैबाक असिगी रिसर्च एंड एनालिसिस विंग रो की एडिशनल सेक्रेटरी अनुराग गोयल ना लोक भवन द लाक्तुना गवर्नर ए.के. बलाक उनगनी हरी पाउसे असिना फंगो पाउना हाइबदा रोगी एडिशनल सेक्रेटरी ना हयंग अयुक पुंग तरागा मखाई रोम तारकपदा गवर्नर ए.के. बलाक उनदुना हौज स्टेट असिदा ओइरकलिबा लॉ एंड ऑर्डर की फिल्म की मतंग द कुमना वरी सानगनी हाइरी अमरोम द मणिपुर दा हौजिक डिप्लॉय तौरिबा बीएसएफ पर्सनल सिंगबसु कंट्रोल तौरिबा फोर्स असिगी डीआईजी अनि की मनुंग दा अमा ओइरिबा सुरेंद्र कुमार नसु हयंग अयुक पुंग 13 तारकपदा गवर्नर गु उनदुना बीएसएफ ना लॉ एंड ऑर्डर ngakpada लोकलिबा थौदांग अमसुंग मकाताना पांगथोखिगदबा थबुक थौरम सिंगी मतंग दा वरी सानगनी हाइरी